Matamgi Manipuri Wari channel subu tabiriba kwai pumnamakpu taramna opaga loinena ikoknona khurumjari ngasi muktaminarasi Eigi Maching Fattabi Nungshibi tarani thoisuba tangka aina college tagi halakpada premna phone torki boinauna hello bye premna nang pau matarabra kari pau no nang abega pau phongnadraba ngasi ni sure pau phongnadaba phone su parakte kedaroge haise amarjit chelabani adusu phibamna yadabadagi ha kaino haisibo prem nang khangdro amarga abega koine habase aidi nanga toknarabo khallurene toknade bai premna bai kasu khalluranuda khalaruida mana phani khanbado adum tawjarasan phone thamkre boinaw phamung da hepthai aduga wakhal da khanjai nang aphoba nupidi natte nangna nungsibiga aiga su kaina han aishu madugi chap chaba action lokhatkani nangna pamjaribado phangaloi matamduda aina kayam wana chakna wana nungsibibu kainai haibado nangsu khangangani asumna ai exam loibaga manipur da tholaki abeda laman khongge khankibagisu ayamba ai yum tholakibane aina yum jorokpa numit tumaktada ai abe khoidu chatle mayumda direct changbane abena daboy kaino yumdaga direct changlei sibo tamo khoi leiye nangbu nabung no paga bebar to gonu piro law whatsapp chaba ngangnase aina bigi khudang du pairaga chinglaga porai mogi thongalda matamda misu amata leramde mogi yumdo numidang waram su usilakle boinauna nangna tawrise kaino ai lan kreda boy nabukta yawriba angangduna tha kya suraba oktabi lamkat lamaibi aina abigi khajaida on dana kupakna thaki nangdi hinjabini minungsi yawdabini nangna aiga nungsibiga su kaina hanba aduga haujikna aigi imanabada mage angang nakpuruga chenba nanga aiga leinaba marido aina mongoda loina tamthokani nangna nungsibida tamthokhibada adugumna aina chakhiba maichakum phangangani nangondasu aina kayam chakhiga haibado nangsu khangnaba da boy adu tadi tawbigano please aigi punsi mangba tare please da boy madu tadi tawbigano kayarakno aina nangi na khong kolaga matamduda haijakhiba nangna matamduda tabikhibra ha nangna chatkhiba sajattumak aisu tawgane boinaw thamoi sokpa hemanbagi abeda chaijarabasu makoi anigi relation du amarda takhide khangankhide chimbalda haijarabasu boinawna aina ngasidi nangonda bor ama pirabane aina wana chakkiba ningamdana taksi solaga lenkiba punsi marelda madumak nangsu phangbo oyo nangna nungsijariba amargi wakhalda boinaw mai chak to khangba ngamlaktraduna konjel thokna kablakki kali jukta iru khudai kangde haibado achumbani kapna gari du mamai leithura I boinaw du adugadi amarjit nakanda wari singdo hobodagi loiba phawba taraga leptuna lerami amarjitna itaw abena damar boinawna ai chatle bai boinaw gari do paiba makai thaukhre amarjitna karigino bai na kapaga chakhrisa noyani mari leinaribro leinade adudi karigi kapiba abe kumde mapi oina chinthara I amarjitna tatong chinthibi oktabi nang aigi lohongba ngamoi nangi nabukta yawriba angangdo aigi nate kaino damar nangna haribadubo nangna tamchinkiba oida padaba wahiduna aina itawbu kayada lana lawroba aduga nangdi nupi ama oiraga nasagi ijatbu ngakpa ngamdabi nangbo aigi tukatche hauji itawna case torokladi ai sel piningai leite ai nangbu su lawbu ngamoi nangi ijat dabi matik chana pini aina
ꯏꯇꯥꯎꯗꯒꯤ ꯑꯩꯅ ꯍꯦꯜꯂꯦ ꯈꯟꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯔꯛꯈꯤꯕꯅꯤ ꯑꯩꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯅꯆꯥ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯌꯨꯝ ꯄꯥꯟꯈꯤꯗꯕ ꯅꯨꯄꯤꯅꯦ ꯅꯪꯗꯤ ꯃꯤꯒꯤ ꯅꯨꯡꯁꯤꯕ ꯃꯤꯒꯤ ꯃꯄꯣꯠ ꯃꯨꯟꯕ ꯅꯪꯗꯤ ꯅꯪꯒꯤꯁꯨ ꯃꯤꯅ ꯃꯨꯟꯕꯤꯈꯤꯕ ꯇꯥꯕꯅꯤ ꯑꯩ ꯆꯠꯂꯦ ꯍꯌꯦꯡ ꯑꯍꯟ ꯊꯥꯔꯛꯀꯅꯤ ꯋꯥ ꯂꯣꯏꯁꯤꯟꯅꯅꯕ ꯑꯕꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯝꯕ ꯃꯈꯩ ꯀꯞꯂꯝꯃꯤ ꯑꯁꯨꯝꯅ ꯑꯃꯔꯖꯤꯠꯀ ꯑꯕꯦꯒꯁꯨ ꯀꯥꯏꯅꯈ꯭ꯔꯦ ꯕꯣꯏꯅꯥꯎꯅ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯅꯦ ꯁꯨꯄꯔꯃꯥꯔꯀꯦꯠꯇ ꯊꯦꯡꯅꯈꯤꯕꯗꯣ ꯑꯩ ꯋꯥꯔꯤꯁꯦ ꯅꯪꯉꯣꯟꯗ ꯂꯤꯅꯤꯡꯈꯤꯕꯅꯦ ꯅꯪꯅ ꯃꯇꯝ ꯄꯤꯕꯤꯈꯤꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯅꯪꯅ ꯑꯗꯨꯃꯛ ꯄꯤꯕꯤꯈꯤꯗꯦ ꯅꯤꯡꯕ ꯀꯥꯏꯅ ꯑꯩ ꯍꯟꯈꯤꯕꯅꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤꯗꯗꯤ ꯅꯪꯅ ꯑꯩꯕꯨ ꯐꯨꯔꯕꯁꯨ ꯆꯩꯔꯕꯁꯨ ꯋꯥꯔꯤꯁꯦ ꯁꯣꯏꯗꯅ ꯇꯝꯂꯒꯅꯤ ꯍꯥꯏꯅ ꯅꯨꯡꯉꯥꯏꯕ ꯑꯁꯥꯗ ꯊꯣꯛꯂꯛꯄꯅꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯣꯏꯅ ꯇꯥꯍꯟꯕꯤꯔꯦ ꯅꯨꯡꯁꯤꯕꯤ ꯕꯣꯏꯅꯥꯎꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯞꯂꯛꯏ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛꯇ ꯊꯨꯡꯅꯧꯋꯣꯅ ꯇꯝꯂꯝꯗꯕꯒꯤꯅꯦ ꯕꯣꯏ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯉꯁꯤ ꯍꯥꯏꯕ ꯃꯤꯀꯨꯞꯁꯤꯗꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯔꯔꯣꯏ ꯄꯨꯝꯅꯃꯛ ꯅꯨꯄꯤꯅ ꯊꯣꯛꯍꯟꯕꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯂꯩꯇꯦ ꯍꯨꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯗꯣ ꯅꯪꯅ ꯅꯣꯡꯃꯇ ꯈꯟꯕꯤꯈꯤꯗꯦ ꯇꯥꯕꯤꯈꯤꯗꯦ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯈꯤꯕꯁꯨ ꯅꯨꯄꯤ ꯅꯈꯣꯏꯅꯅꯦ ꯑꯩ ꯅꯨꯄꯤ ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯀꯤ ꯅꯣꯏꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯔꯒꯦ ꯕꯣꯏ ꯕꯣꯏꯅꯥꯎ ꯅꯨꯡꯁꯤꯕꯤꯅ ꯀꯧꯕꯗꯨ ꯈꯨꯝꯂꯝꯗꯅ ꯆꯠꯈ꯭ꯔꯦ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯆꯍꯤ 8ꯀꯤ ꯃꯇꯨꯡꯗꯅꯤ ꯋꯥ ꯑꯩꯈꯣꯏ ꯕꯣꯁꯀꯤ ꯍꯦꯟꯁꯝ ꯈꯨꯑꯣꯏꯗꯣ ꯑꯗꯣ ꯃꯥꯅ ꯅꯨꯄꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯃꯔꯝ ꯂꯩꯔꯝꯒꯅꯤꯗ ꯑꯣꯐꯤꯁ ꯑꯋꯥꯔꯅꯤ ꯄꯨꯟꯁꯤꯕ ꯑꯣꯐꯤꯁꯇ ꯂꯥꯛꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯑꯣꯀꯦ ꯃꯣꯔꯅꯤꯡ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯐꯝꯃꯤ ꯑꯗꯨꯒ ꯂꯦꯞꯇꯣꯞꯇ ꯐꯥꯏꯜ ꯑꯃ ꯍꯥꯡꯂꯒ ꯌꯦꯡꯉꯤ ꯁ꯭ꯇꯥꯐ ꯑꯃ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯄꯨꯟꯁꯤꯕꯁꯨ ꯆꯪꯉꯛꯑꯣ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯏ ꯁꯥꯔ ꯅꯦꯛꯁ ꯏꯌꯔꯒꯤ ꯀꯦꯂꯦꯟꯗꯔ ꯁꯦꯝꯅꯕ ꯐꯣꯇꯣ ꯁꯨꯇꯤꯡꯗꯣ ꯉꯁꯤ ꯅꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯛꯑꯦ ꯑꯦꯛꯇ꯭ꯔꯦꯁ ꯁꯅꯥꯂꯦꯝꯕꯤꯗꯣ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯉꯁꯤꯁꯦ ꯐꯤꯂꯝ ꯁꯨꯇꯤꯡ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯁꯥꯔ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯅꯗꯤ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯉꯁꯤ ꯅꯣꯏꯅ ꯊꯣꯛꯄ ꯄꯨꯡ 4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯣꯇꯣ ꯁꯨꯠ ꯇꯧꯅꯕ ꯔꯦꯗꯤꯗ ꯂꯩꯒꯗꯕꯅꯤ ꯁꯥꯔ ꯑꯦꯛꯇ꯭ꯔꯦꯁꯁꯤꯕꯨ ꯀꯔꯝꯕ ꯅꯣꯏꯅ ꯐꯒꯗꯕꯗꯣ ꯑꯗꯨꯝ ꯁꯤꯟꯈ꯭ꯔꯣ ꯁꯥꯔ ꯑꯗꯨꯒ ꯋꯥ ꯑꯃꯇꯪꯒ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯅ꯭ꯌꯨ ꯄ꯭ꯔꯗꯛ ꯊꯥꯖꯃꯥꯟꯕꯤ ꯀ꯭ꯔꯤꯝꯁꯦ ꯄꯥꯕ꯭ꯂꯤꯛꯇ ꯑꯦꯗꯚꯔꯇꯤꯁ ꯇꯧꯕꯒꯤ ꯃꯇꯥꯡꯗꯣ ꯑꯣ ꯉꯁꯤꯒꯤ ꯐꯣꯇꯣ ꯁꯨꯠꯁꯤꯒꯤ ꯃꯇꯨꯡꯗ ꯈꯟꯅꯁꯤ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯃꯩꯇꯩ ꯔꯥꯅꯤ ꯐꯤꯒꯤ ꯑꯦꯗꯚꯔꯇꯤꯁ ꯇꯧꯕ ꯑꯣꯏꯅ ꯐꯦꯁꯟ ꯁꯣ ꯑꯃ ꯁꯤꯟꯅꯕ ꯈꯟꯅꯕꯗꯨꯗꯤ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯁꯥꯔꯅ ꯐꯣꯇꯣ ꯁꯨꯠꯁꯤꯒꯤ ꯃꯇꯨꯡꯗ ꯈꯟꯅꯁꯦ ꯍꯥꯏꯈꯤꯕꯅꯤ ꯑꯣꯀꯦ ꯆꯍꯤ 8ꯀꯤ ꯃꯇꯨꯡꯗ ꯄꯨꯟꯁꯤꯕ ꯅꯤꯡꯊꯧꯖꯥ ꯁꯛꯁꯦꯁꯐꯨꯜ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯄꯨꯟꯁꯤꯕ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯕ ꯊꯝꯂꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ ꯀꯝꯄꯅꯤ ꯃꯆꯥ ꯃꯆꯥ ꯂꯤꯡꯈꯠꯇꯨꯅ ꯉꯁꯤꯗꯤ ꯑꯐꯥꯎꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯐꯝꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯊꯃꯣꯏ ꯏꯪꯂꯤꯕ ꯅꯨꯡꯁꯤꯕꯤꯅꯤ ꯂꯥꯏꯖ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯊꯥꯖꯃꯥꯟꯕꯤ ꯀ꯭ꯔꯤꯝ ꯂꯣꯁꯟ ꯀꯝꯄꯦꯛ ꯕꯣꯗꯤ ꯄꯥꯎꯗꯔ ꯕꯣꯗꯤ ꯄꯔꯐ꯭ꯌꯨꯝ ꯖꯨꯏꯁ ꯄꯨꯟꯁꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯀꯝꯄꯅꯤꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯅꯤ ꯑꯁꯤꯇ ꯅꯠꯇꯅ ꯃꯩꯇꯩꯒꯤ ꯔꯥꯅꯤ ꯐꯤ ꯐꯤꯒꯦ ꯃꯆꯨ ꯀꯌꯥꯒꯤ ꯃꯌꯦꯛ ꯅꯥꯏꯕꯤ ꯈ꯭ꯋꯥꯡ ꯐꯅꯦꯛ ꯄꯨꯟꯁꯤꯕꯒꯤ ꯀꯝꯄꯅꯤ ꯃꯈꯥꯗ ꯄꯨꯊꯣꯛꯂꯤ ꯄꯨꯟꯁꯤꯕ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯃꯤ ꯑꯣꯏꯅ ꯎꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯥꯏꯇꯣꯝ ꯂꯩꯕ ꯃꯇꯝꯗꯗꯤ ꯅꯨꯡꯁꯤꯈꯤꯕ ꯃꯥꯕꯨ ꯀꯥꯎꯕꯗꯤ ꯉꯝꯗꯦ ꯄꯥꯔꯤ ꯍꯧꯖꯤꯛꯇꯤ ꯀꯃꯥꯟꯗꯦꯟ ꯑꯣꯐꯤꯁꯥꯔ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯇꯤꯆꯔ ꯄꯥꯔꯤ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯇ꯭ꯋꯤꯟꯁ ꯑꯃꯁꯨ ꯐꯪꯖꯔꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯒꯣꯔꯃꯦꯟ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯣꯏꯔꯨꯕꯅ ꯃꯃꯧꯒ ꯃꯆꯥꯒ ꯌꯨꯝꯗ ꯂꯩꯃꯤꯟꯅꯕ ꯐꯪꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯏꯕꯣꯌꯥꯏ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥ ꯄꯨꯟꯁꯤꯕꯕꯨ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯅꯕ ꯀꯟꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯌꯥꯗꯦ ꯄꯨꯟꯁꯤꯕ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯂꯒ ꯂꯩ
ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯐꯣꯇꯣꯁꯣꯠ ꯇꯧꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯦ꯫ ꯂꯟꯆꯦꯟꯕ ꯔꯣꯍꯤꯠꯀꯤ ꯄꯔꯁꯣꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ꯫ ꯁꯥꯔ, ꯄꯨꯝꯅꯃꯛ ꯔꯦꯗꯤꯗ ꯂꯩꯔꯦ ꯐꯣꯇꯣꯁꯣꯠꯀꯤ꯫ ꯀꯔꯝꯕ ꯑꯦꯛꯇ꯭ꯔꯦꯁꯅꯣ? ꯑꯉꯥꯡꯅꯦ ꯁꯥꯔ, ꯊꯥꯖ ꯀꯧꯕꯗꯣ, ꯁꯛꯍꯦꯟꯕꯤ ꯍꯥꯏꯕ ꯑꯦꯜꯕꯝꯗꯨꯒꯤ ꯍꯦꯔꯣꯏꯅꯤꯗꯣ꯫ ꯐꯣꯇꯣ ꯁꯨꯇꯤꯡ ꯍꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯠꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯊꯥꯖ, ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯐꯤ ꯑꯅꯧꯕ ꯀꯂꯔ ꯗꯤꯖꯥꯏꯟ ꯈꯔꯗꯨ ꯄꯨꯊꯣꯛꯅꯕ ꯃꯗꯨ ꯃꯌꯥꯝꯗꯨ ꯁꯣ ꯇꯧꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯕꯥꯏ-ꯕꯥꯏꯗ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗ ꯁꯣ ꯑꯃ ꯎꯠꯀꯗꯧꯔꯤ꯫ ꯃꯗꯨꯗ ꯊꯥꯖꯁꯨ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯕꯨ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ? ꯁꯥꯔ, ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯦ꯫ ꯁꯥꯔꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯒꯤ ꯁꯣ ꯌꯥꯎꯕ ꯐꯪꯖꯕꯁꯦ꯫ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ, ꯀꯣꯐꯤ ꯄꯥꯏꯁꯦ꯫ ꯊꯦꯡꯛꯁ꯫ ꯊꯥꯖ ꯄꯨꯟꯁꯤꯕꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯩ꯫ ꯄꯨꯟꯁꯤꯕꯅ, ꯑꯗꯣ ꯑꯦꯗꯚꯔꯇꯤꯁ ꯑꯃꯇꯪꯁꯨ ꯇꯧꯕꯤꯕ ꯇꯥꯔꯦ ꯊꯥꯖꯅ꯫ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯁꯥꯔ? ꯃꯤꯡꯁꯨ ꯍꯥꯏꯔꯞ ꯃꯥꯟꯅꯔꯦ꯫ ꯊꯥꯖ ꯃꯥꯟꯕꯤ ꯋꯥꯏꯇꯅꯤꯡ ꯀ꯭ꯔꯤꯝ, ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤꯅꯦ꯫ ꯌꯥꯏꯌꯦ ꯁꯥꯔ꯫ ꯊꯥꯖꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯔꯗꯨꯅ ꯄꯨꯟꯁꯤꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯕꯣꯏꯅꯥꯎ, ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯣ? ꯑꯧ ꯏꯃꯥ꯫ ꯆꯥꯛ ꯂꯣꯏꯔꯕꯅꯦ, ꯐꯤ ꯍꯣꯡꯇꯣꯛꯂꯒ ꯆꯥꯊꯣꯛꯂꯔꯣ ꯂꯥꯛꯑꯣ꯫ ꯅꯪ ꯕꯕꯥꯅꯁꯨ ꯋꯥꯔꯤ ꯑꯃ ꯁꯥꯒꯗꯕ ꯂꯩ ꯍꯥꯏꯕꯅꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯄꯨꯟꯁꯤꯕ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯕ ꯂꯣꯏꯔꯒ ꯃꯈꯥꯗ ꯀꯨꯝꯃꯛꯏ꯫ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯆꯪꯂꯛꯄꯗ ꯏꯕꯣꯌꯥꯏꯁꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯍꯜꯂꯛꯂꯒ ꯆꯥꯃꯤꯟꯅꯒꯦ ꯈꯟꯗꯨꯅ ꯆꯥꯛ ꯆꯥꯗꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯕꯣꯏꯅꯥꯎꯅ, ꯕꯕꯥꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ? ꯅꯪ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ꯫ ꯑꯩꯗꯤ ꯉꯟꯕ ꯊꯦꯡꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯆꯥꯛ ꯃꯇꯝ ꯆꯥꯅ ꯆꯥꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡ ꯐꯔꯣꯏꯌꯦ ꯕꯕꯥ꯫ ꯏꯃꯥꯗꯤ? ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯌꯦ, ꯅꯪ ꯉꯥꯏꯔꯝꯂꯤꯕꯅꯤ, ꯅꯪ ꯕꯕꯥꯒ ꯑꯩꯒ꯫ ꯏꯕꯣꯌꯥꯏꯅ, ꯆꯥꯛꯇꯣ ꯆꯥꯡ ナꯏꯅ ꯆꯥꯅꯕ, ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕ, ꯅꯃꯥꯒ ꯑꯩꯒ ꯁꯦꯕꯥ ꯇꯧꯅꯕ ꯏꯃꯧ ꯄꯥꯝꯃꯤꯅꯦ꯫ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯅꯦ, ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯁꯤꯅꯦ ꯇꯣꯝꯕ꯫ ꯑꯁ, ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯕꯕꯥ? ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯈ꯭ꯔꯗꯨꯗꯤ꯫ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯅ ꯁꯤꯈꯥꯡ ꯍꯦꯛ ꯈꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯄꯥꯅꯤꯡꯗꯕ꯫ ꯑꯗꯨꯗꯤ ꯅꯪꯅ ꯇꯥꯟꯁꯤꯜꯂꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯀꯅꯥꯗ ꯁꯤꯟꯅꯗꯣꯔꯤꯕ? ꯌꯦꯡꯉꯣꯏ ꯑꯇꯣꯝꯕ, ꯃꯤꯅ ꯌꯨꯝ ꯄꯥꯜꯂꯤꯕꯁꯦ ꯅꯪ ꯑꯃ ꯄꯣꯛꯂꯝꯃꯤ ꯍꯤꯡꯂꯝꯃꯤ ꯍꯥꯏꯕꯗꯣ ꯇꯥꯛꯅꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯗꯨꯅ ꯌꯨꯝ ꯄꯥꯜꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯁꯦ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯂꯥꯛꯑꯝꯒꯗ꯭ꯔꯣ? ꯕꯕꯥ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯈꯜꯂꯦ꯫ ꯑꯩꯅ ꯇꯧꯔꯤꯁꯤꯗꯤ ꯃꯤ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯠꯅꯕ, ꯑꯩꯒꯤ ꯄꯋꯥꯔ ꯁꯛꯇꯤꯗꯣ ꯎꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯦ꯫ ꯍꯣꯏ, ꯑꯁꯨꯛ ꯆꯥꯎꯕ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯅꯃꯥꯒ ꯑꯩꯒꯗꯅꯤꯅꯦ꯫ ꯅꯪꯁꯨ ꯅꯨꯃꯤꯗꯥꯡ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯄꯦꯄꯔꯗ ꯍꯥꯞꯈꯤꯒꯦ, ꯃꯤ ꯑꯃ ꯊꯝꯁꯦ꯫ ꯑꯩ ꯃꯗꯨ ꯄꯥꯝꯗꯦꯅꯦ, ꯏꯃꯧ ꯄꯥꯝꯃꯤꯅꯦ꯫ ꯄꯨꯟꯁꯤꯕ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯈꯨꯠ ꯍꯥꯝꯕ ꯊꯣꯛꯈꯤ꯫ ꯃꯣꯏ ꯕꯕꯥ, ꯏꯆꯥꯁꯤ ꯅꯤꯡꯕ ꯀꯥꯏꯔꯕꯅꯤ, ꯑꯗꯨꯅꯅꯤ ꯃꯥꯅ ꯌꯨꯝ ꯄꯥꯟꯁꯤ ꯌꯥꯗ꯭ꯔꯤꯕꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯅ ꯊꯦꯝ ꯅꯧꯗꯅ ꯇꯧꯔꯒ ꯌꯨꯝ ꯄꯥꯟꯅꯕ ꯈꯔ ꯁꯤꯜꯂꯨꯀꯣ ꯃꯃꯥ꯫ ꯄꯨꯟꯁꯤꯕ ꯃꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯒ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯔꯛꯏ꯫ ꯑꯩ ꯍꯌꯦꯡ ꯄꯦꯄꯔꯗ ꯍꯥꯞꯈ꯭ꯔꯒꯦ꯫ ꯏꯃꯥꯒ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯤꯗꯣ ꯏꯃꯥꯅ ꯑꯗꯨꯝ ꯈꯟꯖꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯏꯃꯥ, ꯑꯩ ꯊꯦꯡꯂꯦ ꯆꯠꯂꯒꯦ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯆꯥꯛꯈꯨꯝꯁꯤꯃꯇ ꯉꯥꯏꯔꯕꯅꯤꯅꯦ꯫ ꯏꯃꯥ, ꯑꯩ ꯀꯣꯂꯦꯖ ꯊꯦꯡꯂꯦ ꯍꯥꯏꯕꯅꯦ꯫ ꯆꯥꯛꯇꯣ ꯁꯥꯏꯅ ꯁꯥꯏꯅ ꯏꯁꯤꯡ ꯊꯛꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯕꯦ ꯍꯣꯕꯦ ꯀꯣꯂꯦꯖ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ, ꯀꯣꯂꯦꯖ ꯆꯠꯂꯕ꯭ꯔꯣ? ꯍꯣꯏ ꯇꯥꯇꯣꯝꯕ꯫ ꯒꯥꯔꯤꯗꯣ ꯐꯖꯅ ꯂꯥꯜꯂꯨꯀꯣ꯫ ꯍꯣꯏ, ꯄꯥꯔꯀꯤꯡꯗ ꯒꯥꯔꯤ ꯂꯩꯍꯧꯔꯤꯕ꯭ꯔꯣ? ꯂꯩꯍꯧꯔꯤꯕꯅꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯆꯍꯤ ꯑꯃ ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯕꯣꯝ ꯕ꯭ꯂꯥꯁ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯃꯥꯕꯣꯛꯅ ꯌꯣꯛꯂꯛꯏ, ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯅꯤ ꯈꯜꯂꯒ ꯂꯩ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯆꯦꯅꯤ, ꯄꯣꯛꯃꯤꯟꯅꯗ꯭ꯔꯕꯁꯨ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯄꯤꯕꯥ ꯄꯣꯛꯇꯦ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ꯫ ꯁꯅꯥꯍꯟꯕꯤꯅ, ꯏꯕꯦꯆꯥ, ꯅꯣꯡꯌꯥꯏꯗꯤ ꯗꯨꯀꯥꯟ ꯊꯣꯛꯈ꯭ꯔꯕ꯭ꯔꯣ? ꯑꯧ ꯏꯅꯝꯃ꯫ ꯁꯅꯥꯇꯣꯝꯕꯤꯗꯤ? ꯐꯤ ꯁꯨꯔꯤꯌꯦ, ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ ꯏꯅꯝꯃ꯫
ꯑꯩꯁꯨ ꯂꯨꯍꯣꯡꯕꯒꯤ ꯀꯥꯡꯈꯟ ꯇꯨꯗꯣꯏꯅꯤ. ꯍꯣꯏ ꯍꯣꯏ ꯑꯩ ꯖꯣꯝ ꯆꯥꯏꯊꯔꯛꯈꯤꯒꯦꯀꯣ. ꯁꯅꯥꯍꯟꯕꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯄꯥꯒꯤ ꯃꯆꯦꯅꯤ, ꯃꯆꯥ ꯄꯣꯛꯇꯦ, ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯕꯅꯤ. ꯁꯅꯥꯍꯟꯕꯤ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯂꯥꯛꯏ. ꯁꯅꯥꯇꯣꯝꯕꯤ, ꯏꯕꯦꯆꯥ, ꯁꯅꯥꯍꯟꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ. ꯁꯅꯥꯍꯟꯕꯤꯅ ꯆꯔꯥꯡ ꯄꯥꯏꯕꯤꯗꯨꯗꯤ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯕꯣ? ꯏꯕꯦꯆꯥꯅ ꯍꯣꯏ ꯆꯠꯈ꯭ꯔꯦ ꯏꯅꯝꯃ. ꯊꯤꯗ ꯑꯉꯥꯎꯕꯤꯗꯣ ꯂꯩꯇꯕꯁꯤ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛꯏꯗ. ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯁꯅꯥꯍꯟꯕꯤꯅ ꯐꯤꯡꯉꯤ ꯍꯥꯏꯗꯨꯅ ꯆꯔꯥꯡ ꯄꯥꯏꯕꯤ ꯑꯇꯩ ꯑꯇꯩ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯃꯤꯡ ꯀꯧꯏ. ꯁꯅꯥꯍꯟꯕꯤꯅ ꯏꯕꯨꯡꯉꯣꯗꯤ ꯒꯨꯂꯤ ꯆꯥꯡ ꯅꯥꯏꯅ ꯆꯥꯔꯤꯕ꯭ꯔꯣ ꯏꯕꯦꯆꯥ? ꯆꯥꯔꯤꯌꯦ. ꯅꯠꯇꯦ, ꯃꯔꯨꯞꯀꯤ ꯁꯦꯜꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯅꯝꯃ, ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯌꯦ, ꯐꯪꯅꯕ ꯊꯤꯔꯤ ꯍꯥꯏꯌꯦ. ꯑꯩꯗꯤꯅꯦ ꯄꯥꯈꯠꯂꯦ. ꯏꯕꯨꯡꯉꯣꯁꯦ ꯀꯣꯛ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅꯅꯦ ꯑꯃꯨꯛ ꯕꯦꯔꯥ ꯅꯨꯡꯒ ꯇꯧꯔꯛꯀꯗ꯭ꯔꯥꯅ. ꯁꯣꯝꯗꯅ ꯄꯥꯔꯤ ꯃꯃꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ. ꯍꯜꯂꯣ ꯏꯕꯨꯡꯉꯣ, ꯅꯣꯏ ꯑꯅꯤꯕꯨ ꯀꯩꯗꯧꯉꯩ ꯊꯣꯛꯂꯛꯀꯗꯣꯏꯅꯣ? ꯃꯊꯪꯒꯤ ꯍꯞꯇꯥꯗꯅꯦ ꯏꯃꯥ. ꯑꯩꯗꯤ ꯌꯨꯝꯗ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯊꯤꯜꯂꯛꯑꯝꯃꯒ ꯑꯃꯨꯛ ꯑꯁꯥꯝꯗ ꯆꯠꯈꯤꯗꯣꯏꯅꯦ. ꯇꯟꯖꯥꯗꯨꯗ ꯄꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯄꯥꯗ ꯍꯥꯏꯔꯛꯏ. ꯕꯕꯥ, ꯕꯣꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯒꯦ. ꯏꯃꯥ, ꯅꯁꯨ ꯑꯊꯣꯏꯕꯅ ꯋꯥꯔꯤ ꯁꯥꯒꯦꯌꯦ. ꯑꯣ, ꯄꯥꯏꯍꯜꯂꯛꯑꯣ ꯄꯥꯏꯍꯜꯂꯛꯑꯣ. ꯑꯊꯣꯏꯕ ꯃꯄꯥꯗꯒꯤ ꯐꯣꯟꯗꯣ ꯂꯧꯔꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯕꯣꯕꯣꯛ. ꯃꯣꯔꯅꯤꯡ ꯏꯁꯨꯊꯣꯏꯕ, ꯅꯅꯥꯎꯗꯤ? ꯃꯃꯥꯒ ꯌꯨꯝꯗ ꯂꯩꯍꯧꯋꯦ ꯕꯣꯕꯣꯛ. ꯅꯍꯥꯟꯃꯨꯛ ꯂꯩꯍꯧꯗꯕ ꯃꯕꯨꯡ 3 ꯊꯕꯥꯇꯣꯟꯒꯤ ꯋꯥꯔꯤꯗꯣ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯂꯤꯕꯤꯌꯨꯀꯣ ꯕꯣꯕꯣꯛ. ꯂꯤꯊꯣꯛꯀꯦ. ꯏꯁꯨꯒꯤ ꯋꯥꯔꯤ ꯁꯣꯏꯗꯅ ꯂꯤꯅꯤ. ꯑꯗꯣ ꯕꯣꯕꯣꯛ ꯐꯣꯟ ꯊꯝꯂꯒꯦꯀꯣ. ꯍꯣꯏ ꯕꯣꯕꯣꯛ, ꯕꯕꯥꯏ. ꯐꯣꯟ ꯊꯝꯂꯕ ꯃꯇꯨꯡꯗ ꯏꯕꯣꯌꯥꯏꯅ ꯍꯪꯂꯛꯏ. ꯊꯝꯈ꯭ꯔꯕ꯭ꯔꯣ ꯃꯃꯥ? ꯅꯨꯡꯁꯤꯗ ꯏꯁꯨꯁꯦ. ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯃꯣꯏꯕꯣ? ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯍꯥꯏꯔꯛꯏꯌꯦ. ꯏꯕꯣꯌꯥꯏꯒ ꯃꯦꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯄꯨꯟꯁꯤꯕ ꯃꯊꯛꯇꯒꯤ ꯀꯨꯝꯂꯛꯏ. ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯕꯅꯦ, ꯇꯦꯕꯜꯗ ꯊꯤꯔꯒ ꯊꯝꯂꯝꯂꯕꯅꯦ. ꯄꯨꯟꯁꯤꯕ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯑꯣꯐꯤꯁ ꯆꯠꯅꯕ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯦ. ꯁ꯭ꯇꯥꯐꯁꯤꯡꯗꯨ ꯑꯌꯥꯝꯕꯅ ꯅꯨꯄꯥ ꯉꯥꯛꯇꯅꯤ. ꯕꯣꯁ ꯂꯥꯛꯇ꯭ꯔꯤꯕꯒꯤ ꯔꯤꯂꯦꯛꯁ ꯑꯣꯏꯊꯣꯛꯅꯔꯒ ꯂꯩ. ꯂꯥꯞꯇꯛꯅ ꯄꯨꯟꯁꯤꯕ ꯆꯪꯂꯛꯄꯗꯨ ꯎꯔꯦ. ꯍꯩ ꯃꯌꯥꯝ, ꯁꯥꯔ ꯂꯥꯛꯅꯔꯦꯍꯦ. ꯅꯪꯒꯤ ꯐꯖꯅ ꯂꯩꯐꯝ ꯊꯣꯛꯄꯗꯣ ꯂꯩꯅꯔꯣꯀꯣ. ꯄꯨꯟꯁꯤꯕ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯌꯥꯝꯗꯣ ꯍꯧꯒꯠꯂꯤ. ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ. ꯃꯣꯔꯅꯤꯡ. ꯂꯟꯆꯦꯟꯕ, ꯅꯪ ꯑꯩꯒꯤ ꯔꯨꯝꯗ ꯈꯔ ꯊꯨꯅ ꯑꯝꯇ ꯂꯥꯛꯑꯣ. ꯍꯣꯏ ꯁꯥꯔ. ꯂꯟꯆꯦꯟꯕ ꯄꯨꯟꯁꯤꯕꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ. ꯁꯥꯔ, ꯉꯁꯤꯗꯤ ꯀꯥꯏꯗ ꯆꯠꯀꯗꯕ ꯂꯩ? ꯁꯥꯔ, ꯀꯣꯡꯕꯗ ꯐꯤ ꯁꯥꯕꯤꯁꯤꯡꯗꯣ ꯌꯦꯡꯁꯤꯟꯕ ꯆꯠꯀꯅꯤ. ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯒ ꯊꯧꯕꯥꯜꯗ ꯐꯦꯛꯇ꯭ꯔꯤꯗ ꯆꯠꯀꯗꯕꯁꯨ ꯂꯩꯌꯦ ꯁꯥꯔ. ꯑꯣ, ꯐꯔꯦ ꯐꯔꯦ. ꯁꯥꯔ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯌꯨ. ꯄꯨꯟꯁꯤꯕ ꯃꯤꯠꯇꯨꯗꯤ ꯂꯦꯞꯇꯣꯞꯇ ꯀꯔꯤꯒꯨꯝꯕ ꯐꯥꯏꯜ ꯑꯃ ꯌꯦꯡꯂꯤ. ꯁꯥꯔ, ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯀꯗꯕ ꯑꯃ ꯂꯩ. ꯁꯨꯇꯤ ꯂꯧꯖꯒꯦ ꯍꯥꯏꯕꯕꯨ? ꯀꯩꯗꯧꯉꯩ ꯆꯠꯀꯗꯕꯅꯣ? ꯀꯃꯤꯡ ꯃꯟꯗꯦꯗꯅꯦ. ꯑꯗꯨꯗꯤ ꯅꯪꯅ ꯅꯪꯒꯤ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯄꯤꯔꯝꯒꯗꯕꯅꯦ. ꯑꯧ ꯁꯥꯔ, ꯑꯗꯨꯒꯤꯗꯤ ꯑꯦꯔꯦꯟꯖ ꯂꯣꯏꯖꯔꯦ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃꯒ. ꯅꯨꯄꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕꯣ? ꯁꯥꯔ, ꯐꯔꯛ ꯑꯃ ꯇꯥꯕꯗꯨꯗ. ꯑꯣꯀꯦ, ꯅꯨꯄꯥ ꯑꯣꯏꯔꯒꯗꯤ ꯐꯒꯗꯕꯅꯦ. ꯂꯟꯆꯦꯟꯕ ꯄꯨꯟꯁꯤꯕꯅ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯥꯖꯩ. ꯑꯗꯨꯅꯕꯨ ꯄꯔꯁꯣꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯍꯜꯂꯤꯕꯅꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ. ꯂꯟꯆꯦꯟꯕ ꯉꯁꯤꯗꯤ ꯕꯣꯁꯇ ꯍꯥꯏꯔꯝꯂꯒ ꯈꯔ ꯉꯟꯇꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯄꯨꯟꯁꯤꯕ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯌꯨꯝ ꯍꯟꯒꯦꯅ ꯀꯣꯡꯕ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜꯗ ꯆꯪꯂꯛꯏ. ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯐꯥꯔꯃꯥꯁꯤꯗꯒꯤ ꯃꯄꯥꯒꯤ ꯍꯤꯗꯥꯛ ꯂꯩꯔꯒ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯆꯪꯂꯛꯏ. ꯄꯥꯈꯪ ꯃꯆꯥ ꯑꯃꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒꯅ ꯑꯆꯥꯄꯣꯠ ꯃꯨꯟꯅ ꯆꯥꯃꯤꯟꯅꯔꯒ ꯂꯥꯛꯄꯗꯨ ꯄꯨꯟꯁꯤꯕꯅ ꯍꯦꯛ ꯎꯔꯨꯔꯦ. ꯊꯥꯏꯅ ꯅꯨꯡꯁꯤꯕꯤꯒ ꯃꯥꯒ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯃꯤꯟꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯆꯤꯝꯕꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯔꯨꯏ. ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯍꯥꯏꯔꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯌꯦꯡꯅ ꯂꯥꯛꯄꯗ ꯄꯨꯟꯁꯤꯕꯗ ꯊꯦꯡꯖꯤꯜꯂꯤ. ꯄꯨꯟꯁꯤꯕ ꯁꯥꯎꯔꯞ ꯇꯧꯅ
Kaino? Nungshitombi marai chiksilli mingonda thingjalubagi aduga sorry haijai. Punsibadi Nungsitombida pairap yenglamlaga kumlamdabida chatkre. Nungsitombidi mathanta khallaga lehawi. Kari nupano sibo ko chakpajala khangdene. Nungshitombi magi pot level loraga parking de gari ngairi. Punsibasu yum hannaba gari thoraga lai. Numitu luhungba ama leibana maram oraga Thawal side ki gari yamna waba numit oi. Parking da gari amata leite. Magic ama lakpaduda mayam pulap omsinkre. Nungshitombi di nang haudre. Numitu sum thingzilakle Nungshitombi parking da gari ngaiduna leiri hujiksu. Parking da Nungshitombi nung kau dana gari ngairambado hek urure. Mifatta sarabasu thamoi di palibanina punsiba Nungshitombi bu ubada nungaitraduna manakta gari thojilai. Ngasi di gari leitre habane. Gari lamdaino nangbo? Thawal Mela ground dagi. Adu di lambi pule dilam lage. Nungshitombi su jingnarap tawi magi miyengdu punsibana khangladuna harai. Kem pakhatkano ai aduguma makhalgi mido natte khangabra. Nungshitombi punsibada ngahak munna yenglaga gari duda kakhatli. Ani du wadi ngangnade tumin leinei. Punsiba sumagi gari thopom thokpa adumak thawi. Nungshitombi punsibada munna amuk su yengi. Nungshitombi na da se kai dino. Haukadagine. Kai thabak toge da se. Kaigino. Punsibagi pakumduda Nungshitombi mathanta khanjai. Mawong amanine sinupase. Sinupasidi kanano su khangdana aina gari sida tonga isibu. Aibu huntoklamlaga horen amu mi achikpa tanja yengaga aibu fattaba thabaka torokladi. Kamaina tongne de. Hoida mana kadoba ngamdoino. Bag ta yarba pensina mamitchida yunglamlaga tingkhattana chengkhra lore. Nungshitombi bag tagi pendo lawthoklaga pairaga lei amuksu punsibada hairap yengi. Waithogala yausilakpa adwaida gari ama fathojilai madu thaidoknaba hotnabada punsiba Nungshitombi romda leithorai. Nungshitombi kolomduna punsibada yungdoigi mamito lawthoklaga makhuto thangkatli. Punsiba Nungshitombi gi mawongduda munna yenglai wadingangde wakhalda mathanta amuk khanjai. Sono jujalo sinupisibo. Nungshitombi su sor sangno hontoklaga mathanta khalli. Sinupase nupida karan tabadi nattaba oramale yamna good oi. Karan ga tarakladi kalam sinane mamitchida yungge tawani. Uchina china Thawal bazar yausilakle. Nuwaijareda yum fawbudi yorakle. Asi khanduna Nungshitombi matomda noi. Punsibadi Nungshitombi bu sono chubi oina khankhre. Sidaidi nakongna changkhro. Hoi, thank you dada. Mina thanks ka haribadu hanatunaga yengde punsibadu gari do hekta thauki. Asinupase kokle khatpa maline. Yumda changlakpadadi solo laga lerami. Akhoi yumdi misingsina kaidang chakhrajano. Nungshitombi thongalda tholakpada makhoigi yum thangnabagi manama ama thengnaraduna mangonda changchinduna hangi. Inama akhoi yum solo lame kai chatnakhige khangbra. Haima nangbu pau tadribro noi pawungdo dukan da BP stroke toroktana 130 ena ngahak ore hospital da pukhatkiba. Nangdi hojikta college halakliro. Ha kaino haisibo inama karamba hospital dino inama khangbra. Siza oido male. Nungshitombi kapna yumdu chansilai bag da yawriba magi phone do puthokpada machegi miss call 15 lerami. Aidi ngasai class ta silent thamkibado lokthokpa dum kawredana. Nungshitombi call back tawi macheda. Che noi kaida leige aina tariba pawsibu chumbro. Nang phone pairti kaigino. Silent ta thamure. Hanagi thampamduda leibane sodo. Che ai lakti am lakninge kamaina tawne numisu tasilakle. Ngasi gidi laanu inama Soniaga angang duga leminaro hayeng oina lao.
Phone thamkre Nungshitombi hikna kappi yumda changsilaklaga sodo hangtoi aduga lainingthogi kada changsilaga leimangtuda kappi. Lainingthoi paibungo aigi pabungbu amukta kanbiyo ai pabungbu yamna nungsiye. Kapdingaiduda mapandagi mi lakpagi makhol taraduna Nungshitombi mapanda thoklai. Dalan chenba aishu noide lake taromline benaw loba. Aishu hojito office tagi thunglare kamaina tawbuno. Nungshitombi mapi khangba ngamdraduna hekna kaplaga harai. Aishu college tagi halakta ngairi thongalda ina masoni ana hairakpani. Farese isor leirisidi ado nangbu aina haibadu kamdorage kari khalige. Dalan chenba ai horen hairaklage. Hoi ado nangna tomta leiba nuwaitragana benawga leminaro natraga akhoi leirurasiro kari khalige. Benaw goina yumda ngasidi leminarage laidu katpa loiraga benaw lawba lake noida. Hoi sakte khoida charasiko ngasidi. Hoida imungda janglaklaga phamungda longna hipthai Nungshitombi mit amu usilli amu pangthoi. Ai lairik tamba toklageda pabungge anabase pak phagatkadaba lainadi natra. Ai dalan chenbana hariba thabakse tawraga phanglakpa selsina pabunggi layingbagi matengdasu oirani. Laidu katpa loraduna lanchenba khoida Nungshitombi lai. Nungsiya lao chango nangi chak hapabane khoida. Inama ai chak chaningdre. Hai aduga yaba natte ko hujik nangna sa sonthanba yaba natte. Akhoi mayam leiribasidi akhoi ani hospital da chatse hayengdo. Somdana punsiba yumda ngana lakpaduda mamana harauraduna. Haima ibungo ngasidi ngana haleedana natay maga angangsingduga mathangi haptada lakani haine. Punsiba pawdo tabda sap lepi. Lao chakto thibiramlage chatho lao. Memchadi wado hairamlaga thokre punsiba tawfom khangdana sofada amuk phamthai makhutuna maida amuk nali aduga mathanta khanjai. Aisibu kayamuk yamna phattaba mi oirabana isona si yongna ibu otlibasibo iteima oirabasi phawba maboina iteima oina khanba ngamdribasibu karigino aisibu sikibana faradra natraga yum thadoklaga chatkibana faradra. He Ishwar kayam watlige nangi chairakchibo tasengna mabu kaukthokpa ngamgadabi aibu masak munna khangbibi aina haidringaida aigi thamoigi oiba wa mana hana khangba ngambi amatangdi pibiyuba ai yamna ware. Matang asida ngasigi tangkak asigi oinadi aigi nuksiraba listener singdagi kainanaba yathang lawjari makha tabu saruk hayeng punna taminarase.